Paudam tabiri basing wa ahan waktada binitana taram no sa bagaloyana kurumjari. Hauzik paudam asigi maroy pau pijari. Lamdamasta lairiba purup asigi maroy ba laifam lensing ningthi na ngak senduna thambiyu haina MP Laisemba sana jawbana lengakta appeal torakli. Akan ba nonglay nungsina sola ba imung singda Lions Club na GCI seat sing yenthokre. Laikhidraba cinematographer Irom Maipaki imungda lupa lak mari lising amachani khusinakre. Loinana Maharashtra da chemical company ama mai sakpagi thodokda myoyani shire nipu manga romna sathi na shokre. Mapungoi ba paulo birase. Lamdamasta lairiba purup asigi maroi ba laifam lensing ningthina ngak senduna thambiyo haina MP Laisemba sana jawbana lengaki mathakta appeal torakle. Wafam asing asi pakhang ba cheng hong bagi yaifa thongni thoram sana konongi utra sanglanda pangthokiba thoram aduga mari leyana phongdokibani. Ningthau Laisemba sana jawbana hai lamdam asigi elhomi singgi asengba laisangsing sengot sagatuna isagi laining laison yokhatnaba lengakna ahenba miyeng thambiyu leibak mara sena ingna signa mara tapna panba ngamnana ba haiduna chahi khudingi Kalengi Thanil Numita Nongshaba Amadi Pakhang Banigi Mapamda Angamba Cheng Lei Katuna Hairiba Pakhang Baseng Hongbagi Thoramasi Pangthotuna Lakli Mapamasta Khaktanatana Ibudo Nongshabana Ahanba Malemda Khongdara Kiba Mapam Kaksing de Leiba Mantak Komdasu Hairiba Cheng Hongbagi Thoramasi Pangtholi Hairaduna Lamdamasigi Elomi Singi Oina Leiriba Laisang Sing Sengot Sagatuna Ishaya Seng Mamasak Khangnaba Honaba Haibasi Tangai Fade Maramasna Lengana Su Ariba Yelhomi Aseng balai sangsing sengot sagat na bahona bada ahen ba miyeng thambiyo haiki odise langi manung su oibanina akoi wakhan se lana su khane masi atopa ekoi ga yengthina ba kangbu na tawlam gadra haibagi adugumba singna basu lehali adu natraga ekoi gi manung dagi so dum masi tawraga ekoi masensi adum haptana dana ba dum leiba lang sinbasu oiram gadra haiju makal khalali aduna Faidagi Pabadi, a Kogi Marilena authority na, Aduga Muru police na Kiasu local Pirai, but the Sunni Kia some local Harga, some Tawudun of a Sapchanamas in this citizen Tawgana, Marilena, a Kogi missing share, a Kogi, Aini Matuna, Kogi, Jerapiba, Matunda Sibumba, among the Pope the Navas, Marilena. Wangbal Gram Panchayat ki manung chana leiba uyan mamang singda leiriba ibudo dongda lairem pakhang ba amadi ibendo laisnagi khubam mai tharambagi thawangbu Federation of Indigenous Peoples Democratic Movement phidamgi maikai da yaning daba phongdolakli mai thadok piramlaba laifamlana dugi oiriba phibamsu lup asigi present wahengbam santa maitai amadi Organization Secretary Kram Nanau Maitai Utra Sanglangi Angom Ningtho Angom Poireiton Laifamasigi Secretary Huidrom Dijen Laifamasigi Laipu Khuman Thoiba Amadi Wangbal Gram Panchayat 21 gi Pradhana Singba Miyoi Singna Chatuna Yengsingkre Amaromda Maitai Laifam Singda Singnarakpa Yekai Thingairakpa Thodok Kaya ngasi phawba leptan satharakli Asigoba phibamasi Toiraba phawba Phamnaiba Singna Tumina Laisin Bahabasi Labak Tibani Kayam Kuina Tumina Yengduna Lakigani Haina Pidangi Maikadi Wapong Kaya Marilina Singda Tamlakli Free Plastic Garbage Haiba Timda Cleanliness Drive Amagaloidana Indian Red Cross Society Kaksing District Branch ki Ahanba Foundation Day gi thorong ngasi me kulum doida pangthokre ngasi gi thorong manung chana pangthokiba Cleanliness Drive adu DC Office Complex tagi horaga Budiras Road Ningthau Laikai Mayai Laikai Makha Laikai Naudam Bazar amadi Paji Laikai phawraga khonang mari phangba phawba chathaki Thoramadu Deputy Commissioner Kaksing Rohit Ananna Ayupung Taruk tagi lamthaki Thoramadu da Indian Red Cross Society Kaksing District Branch ki President Atay Life Member Sing Youth Red Cross Unit Khamanipur College Junior Red Cross Unit Grace Quarters Academy Kaksing amadi Martin Grammar School Kaksing gi volunteer sing su saruk yaki tungda ngase Ayupung mapalom tabada Kaksing Mayai Laikai Multipurpose Community Hall da branch asigi annual general meeting pangthoki mifamadu da IRCS Manipur State Branch ki chairman Narendra Ningomba Vice Chairman Dr. S. Manglem General Secretary Athokpam Nabachandra amadi Treasurer Premjit Su saruk yaki
Kaithelda sahi nauriba nupa macha ama yerum yolambagi video ama namlaga thadorakpa aduna angang adu lana chatkhiba yaba khara leibana video namkhiba mioi saman tawduna wari sanare angang adugi oina social welfare department na mateng tawna bahonari haina Manipur Commission for Protection of Child Rights MCPCR gi chairperson Kaisam Pradeep Kumar na phongdokre wafam asing asin nawa education asinduna handa class 12 ke result haidorakpada mai palakraba internally displaced singda career guidance counseling pibagaloyena felicitation thoram ama thamaibangi thau ground hangliba relu camp ta pangthokiba thoram aduga mari lena phongdokhibani Pradeep Kumar hai miyoi amana Kaithelda angang ama awaba tabadagi yerum yolambagi video namlaga social media da thadorakpa do aphabarom da khallaga toramba yai adugo maduna angang aduda sokpa yaba khara yawbada video namlaga thagalagli miyoi adu samon tawduna kauraga makhata na tawduna ba khangan kre hiramasi matangda awaba nangliba angang adugi so social welfare na thabak paikhat na ba khanare makhata na sigumba video kanagumba amatana thagatpa share tawbuna singba tawbiganu hayaduna Nawa education career counseling ithoramadi mana matum yenbagi thoram pangthokpa sita sengna sakthok chaningai oi mahiroi singna lan tawrabasu lairik tambale payade honagadabani mayum makai leitaduna rilu camta leiriba ngang sing mayumda hanjab naba kuina chang daba maram na state government na central government ka punsalaga plan ama semba changi irang asida angang lising kullom awaba nangli makoi gi oina tongan ba scheme ama hangdotuna thagi sempham pina ba lenga na hona basu leire haina phongdokhi aphabani khalatam da khoina government school su aphabani right to education act ye se ut ke har gadi boarding facility option bigam san masi tawina wa koi round of clock koi haijagare makata na jo haijagani alu sai sponsorship se si ani se la Amaronda Nawa education ke project director Tensu Bumiyai Phabana hai Nawa education like Masida mateng kaya pangbirakpa thagatli makhatana mateng pangningba yauragasu mateng pangbiyu sahi asi oina class 12 exam da mai palakraba mahiroi humdra da angamba mana mathum pigani haiki Thasigi mangada len yauna sikhiba kanba nongli sina soalaba imung singda Lions International District 322D Manipur Region ge Hailstorm Disaster Relief Committee ICRC na ngasidagi GCI sit sing yen thokpa hokre ngasi ahan boina Service Center of Lions Club Kansipur da pangthokiba GCI sit sing yen thokpa du da Kansipur ge club manga gi manungdagi khangalaba beneficiary mapanda District Governor Lion TS Keso Singana GCI sit sing adu khusinaki tungda Service Center of Lions Club Thawal da satuna Thawal Kaksing amasung Wangjing Lions Club sing punsin aduna area sing asigi oina Khangalaba beneficiary sing da su GCI sing Thawal da leba khetri sanglen da pangthokpa tharamadu da Lions Club International District 322D ge Hailstorm Disaster Relief Committee ICRC ge convener Mohendra Pratap na haikibada club asna awana taraba singda mateng pangduna lakpagi soramo oina region asigi oina so committee ama semjaduna Manipur da leriba Lions Club singna paisa khaina duna ngasigi mateng asi pi bahobani mipung khudimakta pi badi ngamdabana maram oiraga Manipur ge oina mateng asi khangalaba imung nifuda pinana ba thorang tawjabani Club mangagi area da imung mapan amadi Thawal Wangjing amasung Kaksing gi area da imung mapan da mateng asi pijabani haiki ngasi gi GCI sing en thokpa du da tongan tongan ba Lions Club ki member sing amadi Hailstorm Disaster Relief Committee SDRC gi maroiba thaupu ba sing su saruk yakhi Ceylon Patti da yum mai sakpada mathon mari wangba building dagi ontharak tu da makhong teklaba Haujana South City Hospital Silchar da laikan aduna lairibi Harshita Singha Pokpa Gulapi Singha Madurgram gi phibam maitai lusingba amadi Congress leader Dr. Maimom Santi Kumar na satuna anabagi phibam yengsingkhre mahakaloyana social activist IS Thingomsu yauki makhoi ani nawa bataribe imungi miyoi singda puning thogot piki Harshita gi mapabung Gulapi na hayang asi masanupi operation thorang tauragani puna sel lupala ama hena sangani miyamna sel gi tengbang kharadi pinarakli haiki Dr. Santi Kumar Nirmal Kumar Das amasung IS Thingomsu angamba sel gi tengbang kusina kiloyena thamoi chauraba miyamna ngamjaba tengbang pibinaba ningsinglakli
Khutna saba sana khaktamak yongadaba Laren Jewelers haina mingthonba dukanama Imphal West District ki Thauda Babok lekai da ngasi nauna hangdokre. Grand opening tharamaduga mari lena Laren Jewelers ki proprietor Siza Guru Mayum Biju Sharma na phongdorakpada lamdamasta mamang thakta toramba sana khutna saba ki thabak asi Masjid na mahuchin kiduna sidarakpagi mamitari masibu hingal handuna thamnaba haiduna asigumba dukana si hangdokpani dukana si sana sabagi oina miyoi kuntra manga leiri masina mamang thata sanaramba sana sababu yokhatpa khak natana hiram masi haijiluraba miyoi singsu thabapiba ngamle haiki Sahi ama supna kuki sing satharak par lana sing asi suwaroi sinama puraktuna Imalebak Manipura tangdu leitana khunda leita duna leibe yabagi asa ngasi su uba phangdri asigumba talak asida nupi singbu khongoi narami haibagi warak watem laba matungda chairak phangkhraba Manipur fashion designer ni haiba Laisram Kumajitna makhatana sengdorakpa warol amada hauze mak puriba Manipur minister amadi MLA kharagi maming palakpada Kaksing Assembly Constituency gi hauze mak MLA oiribagi maming yaurokpa haibase Kaksing Prajagi oina laibak thibani amadi ikai ningai oiba wafamni Kari mari lainaraga amadi karamna Kaksing gi MLA gi maming palibano haibase ngasi su praja singda samamnaba ama leiri asigumba samamnaba sibu karigidama ngasi phawba phumjinduna asumaran khanghandana thamlibasi karigino athuba matamda Kaksing prajada asengba ama athuba matamda sengdokpiu haina Kaksing gi ima ibel singna Kaksing kendra gi MLA gi maphamda pauzelasi media gi thongda pijari karigumba sengdolaktana Phumjinduna thamkiba oiragadi isana maralama leire haibada haimanba thokloi khanjai aduga prajagi mihut oiduna leader ama oiraga asigumba nupigi ijatpo khongoinaba yaba thaudok asi matungda hanna amuk chenarakpa yaurabadi Kaksingi nupi singna tumina khak leiroi nupigi ijatpo tem singnaba thabak amata tawbirakanu haina ngasi Kaksing lamkhaida pangthokiba nupi mayamgi khongjangda phongdorakli Labak thiba thogdok asi phumjanduna adagi kano namsanduna thamibagi maram si karigino athuba matamda Kaksing praja singi mayam miyamgi mamangda athuba matamda MLA na amtang chungdopirau Patriotic Writers Forum Manipur na haukiba sahidagi hauduna laikhidraba Dr. Thiam Suresh ki mingda piba Dr. Thiam Suresh Literary Award chayasigi oina eminent writer ya school khwarakpamda khusina kre award asi laikhidraba Dr. Thiam Suresh ki loina bi RK Tamphasna amadi mahaki imung manungna donate tawrakpani award khusina baduga marilena Kaisampa Junction gi ima banquet hall da pangthokiba tharamaduda Manipur Sahitya Parishad ki president Longjam Joychandra PAWF के प्रेसिडेंट नौरेबम खम्बलुवांग अमदी बीरामंगल कॉलेज के डिपार्टमेंट ऑफ मणिपुरी के हेड ऑफ डिपार्टमेंट डॉक्टर लाइसराम लंडोनी ना थोरामदुगी अथबा मिथुंगलेन ओइना सरुग याखी अमरोमदा नोंगेन फिल्म प्रोडक्शन की ओइबा अवार्ड अमकी थोरामदुगी सरो अमा ओइना लाइखिद्रबा डॉक्टर थियाम सुरेश की फोटोदा लाइसु कतुनै काय खुमनबा उतखी थोरामदुगा मरि लेना अवार्ड या स्कूल खराकपन फोंदोरकपदा महाक मसा नहा ओइरिङैदगी हौना इबा यामना पामजना हौरखी अदुमकपो Ozage Simpamda Lairubana Lyric Oina Pongduna Aiba Moiba Hibidumadi Kudong Jakide Kayatangda Ozasana Lukoi Tanarakpadagi Aibagi Lamda Mai Partner Sangsin Bangamki Ngasi Makambe Award Assisto Ozasana Lukoi Amadi Rakes Anina Hona Badagidi Haiduna Makoi Butagapa Pongdoki Kumbi Kendra ki MLA Sanasam Prem Sandra ki miyang makada Kumbi Kendra ki manung chanba Wangu Maning Sabal ki Lairam Maril da ising tharak pamadi Wangu Maning Sabal ki Lairam Maril ki Nagyat ki lambi pit kuntra pak na semba hogurak pagidama Wangu Maning Sabal ki kunja singa MLA bu thagat pa phongdorakli Wangu Maning Sabal dagi nomaiteng kuber kauba kunja amana phongdoraki bada mata amada Wangu Maning Sabal ki Lairam Maril asi kalen thagi matamda ising leitabana yamna waram ba amadi Wangu Sabal ki Nagyat ki lambi से पिकपना गाड़ी चौबामा लापदा थाइना फम लेतबा दु ngasi kumbi kendra ge MLA na tawgani haikiba sing irang leirabasu leina sembi rakpagi dama wangu maning sabal ge praja ge mahu sinduna thagapa phongdok jari haiki Minister of Culture New Delhi ge
Repertory Grant Scheme gi makhada Public Theatre Artists Association Nambol Phoijingna puthokpa Traditional Puranic Drama da yumpham oiba napal amasung bhakti gi matangda tha amasung satharakpa theatre workshop complete production loisinbagi thoram pangthokre Nambol gi Public Theatre Hall da pangthokiba thoram aduda EZCC Kolkata gi Board of Governors ki member Buddha Singtha Former Union Minister of State Padma Shri Thongnaujam Chawba Singha amadi Theatre Director L Braja Mohana mathangsina Chief Guest President amadi Guest Owner oina sarugaki Tharangi nungi warol piraduna Association Secretary T Ibosona workshop program asi Ministry of Culture na pibiratuna Mahabharat adi parvada yauba wari gilila oina utpani haiki Tharanga marilena Chief Guest oina sarugyaki Buddha Singtham na haikibada Theatre bu kumai harau oina khanbiganu pikraba lila macha mana malemasi honghanba ngami theatre nai khoi wakhal ai khoi aranba lambi hongdokpa ngami conflict label lamda amada theatre gi thodang yamna chawi maramaduna theatre art asi school curriculum da yahonduna haurakliba mirol da afaba malema purahanba ngamgani karigumba protest amagi dama hekta lila thingbagi sanabisi thadoklasi lila bu mit launa yengbiyu khunai bu sudok samthokbiyu haiki Theatre workshop asida male artist kun female artist manga amadi child artist tarataruk yauki play production si Dr. L Kamini Kumar Singhana director amadi S Ibohan B Singhana assistant director oiri workshop asida saruk yariba singda certificate pk Mahut ke makhada lariba town planning department ke assistant town planner amadi assistant architect lobagi recruitment process da yamna chauna soiba toriba mahut minister amadi commissioner moral ground da pham thadokadabani haina Kanglai Pa Students Association ke general secretary Sanjoy Khulakpam na haikre ngasi khuyathong pukri maning da laiba look asi office da pangthokiba pawgi mi phama da wafam ase phondolodon Sanjoy na hai mahut ke makhada lariba town planning department ke assistant town planner amadi assistant architect lobagi recruitment process da yamna chauna asoiba leire haiduna look asina miyam da khangan khraba matung amadi hairiba recruitment process asi Kakthatnaba Manipuri Chief Secretary amadi mahut minister da aiba zerolama thasi tareta pisin khrabaso ngasi phawba thabak don thoraktaba haibasi khwaidagi laibak thibani MPSC na loba thokpa Lopam Thokpa gazetted post riba assistant town planner amadi assistant architect hire post ani asibo thabak lobagi matamaduda MPSC gi chairman leitabagi khudong chawal loduna department masana recruitment process atharaga written test yauduna interview khaktamak tawraga thabak lokhiba habasi favoritism amadi nepotism tawraga thabak loba yanaba tawkhibani habasi haiman bathokloi department asigi maru ekra post ani asibo state cabinet thabak lobagi ayaba pibag loena MPSC na lobdabida official level committee ama semlaga thabak lobagi process thakibani hairabaso mode of recruitment ti committee asna lepani manipur laiba PWD gi assistant architect lobada MPSC na lobagloena written exam di interview gi process loina tawraga kari marangi town planning ginana written test tawdribano habasini amaromda Group A amadi B gi post lobasi MPSC da authorized togani haina Manipur Department of Personnel and Administrative Reform na 2021 gi July 3 ta thokiba office memorandum amada sumek sengna palibani department gi paisa khara lokthaba yana bagi damak akaknaba time bound amagi manungda recruitment process loisinaba tawbani hairabaso gazetted post oibana written test tawpham thokpani amaromda post ani asi apply toba yaba mi masing asi pangyam yamdabana written exam tawraga result haidokpada matam changadaba natte adubo tawpham thokpa written test ki sarwasi kanthokraga yamna tahana interview khaktamak tawkiba si transparency amadi accountability leitre haibani hainasu phongdokki Miyoi bagi life saving oina sizinaba drug kaya niyam lana sizinarakpa yarakpana wholesale amadi retailer singna schedule X amadi S1 da singliba drug sing yonba matamda aduki mati khudong chadaba mayoknare maramasna patient singna mathau tarakpa matamda hairiba hidak asi phangdabana sawa awaba mayoknare haina Manipur Chemist and Druggist Association General Secretary Thoksom Dijamani na phongdarakli wapamasi B Tikenjaji road laiba Gambir Singha Sopi Acret ki ongsuba floor da laiba association ki office da pangthokiba pawgi mifam da wapamasi phongdaladuna Dijamani na hai schedule X amadi schedule S1 na singba hidak makhal sing patient singna aruba phibam da lakpa matamda sizinaba yade asigumba life saving drugs sing asi niyam lana sizinaba miyoi kharana maram oiduna wholesale tawriba amadi retailer singna thambada aduki mati khudong chadaba kayama mayoknari masayoi jaba khara khaki khanduna hidak yoliba kharana miyamgi damak niyam jumba hidak yoliba sing
ꯃꯤꯡꯆꯠ ꯊꯤꯅꯕꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯂꯤ ꯔꯤꯇꯦꯂꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯔꯥꯟꯕ ꯊꯕꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯌꯥꯎꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯍꯤꯗꯥꯛ ꯁꯄ꯭ꯂꯥꯏ ꯇꯧꯍꯟꯗꯕ ꯈꯛ ꯅꯠꯇꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯌꯥꯕꯒꯤ ꯆꯦ ꯄꯥꯏꯔꯕ ꯃꯇꯝꯗ ꯍꯤꯗꯥꯛꯁꯤꯡ ꯄꯤꯔꯒꯅꯤ ꯂꯣꯏꯅꯅ ꯑꯣꯟꯂꯥꯏꯟ ꯑꯦꯞꯇ ꯗꯤꯁꯀꯥꯎꯟꯠ ꯀꯌꯥ ꯄꯤꯗꯨꯅ ꯌꯣꯜꯂꯤꯕ ꯍꯤꯗꯥꯛ ꯑꯌꯥꯝꯕꯁꯨ ꯁꯔꯨꯛ ꯐꯦꯛ ꯃꯦꯗꯤꯁꯤꯟ ꯑꯣꯏ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ Any block at the old petrol vision tangi gas hidaki maximum retail price aduna sima thamjarge aduna ai akogi price to buy mata price aduna COVID-19 laisana maram oraga lising ani kunmathoi me thada laikhidraba lamdam asigi masak naiba cinematographer Irom Maipaki mungda Manipur State Film Development Society MSFDS ki maikai dagi lupa lakh mari lising amaga chani ki sempham mateng pikre hariba sempham asi konung mamangda leiba MSFDS ki complex ta yungliba Manipuri cinema ga mari Lainaba Mioy Singi Ningsing Yumbi Mamangda Society Asigi Secretary Chanju Basaspati Mayumna Laikhidraba Cinematographer Asigi Loinabi Irom Ongbi Ritada Hairiba Sampamadu Kusinaki Tengbang Sampamasi Irom Maipaki Mung Manungi Awabada Mateng Oinaba Society Asina Society Asigi Auditorium da Utkiba Cannes Film Festival gi World Classic ki Manungjan Bangam Kraba Aribam Siam Samagi Film Isanogi Charity Show da Panglakiba Sampamaduni Sampamasi Kusinabaga Marilena MSFDS ke Secretary Sanjuna Hai Lamdamasi Masak Naiba Film ga Marilena ba Mioy Singda Mateng Pinaba Lenga ki Oba Scheme Policy Leitabana Awaba Kaya Tengnadaba Natte Awaba Sima Irom Maipaki Imungda Mahakna COVID-19 laichat matamda coronavirus na nahankiba matamda thengnakibani mahakna laichat sinaringada layengnaба honabada lupa lakh tara rom sangkhiduna chauna awaba mayoknakhi adubo Irom Maipak mahakna layengliba hospital aduna oxygen ningthina supply tobidabana maram oiraga laikhidabani mahakna laikhidabada imung manunga thengnariba awaba du kharada oirabasu koknaba pandamda aribam siamgi ishano filmasi nomakhak charity show utuna Maduda panglakpa lupa lakh mariga lising amaga chani ki sampam ngasi asi khusinabani sampam asi yongnaba honabada lamdam asi film gi artist journalist politician amadi film bu nungsijaba miyamna soba mateng pangbikibani masigidama haininga leitana nungaiba amadi thagappa phongdoi haina mahakna phongdokhi MSFDS ki Laibuk thoba degi de high tare ne koina khalu dawa keno collection je koina lakh mari ga lising amaga chani je koina successfully ngame sigi si history ne aina khanba Manipur gi cinema amda hai cinema amana no makak utpada lakh mari collect to ngam ba adusu chahi kuntra ni phumu surba film ni ko thi yamna hai hena pamingi adusu koina target to ga hojiki amount se koina hojik ngasi noi meyam amount koina kusin duise adana koisi MSFDS ki maikai dagi Irom Maipaki mungda mateng pangba duga marilena laikhidraba cinematographer asigi loinabi Irom Ongbi Ritana Hai maki mapuroiba Maipak mahakna layengliba hospital na section dabadagi laikhidabani hospital dugi doctor nursing na matamsana oxygen hapiramlabadi ipuroiba COVID-19 laisattagi kanba ngamlamgani mahakna layenglingai matamda miyamdagi pusingkhiba sampam na ngasisu awaba kaya ama thengnari asigumba awaba marakta MSFDS na selgi tengbang pibirakpa simak apenba poi laikhidraba ipuroibagi thawainasu lairamlenda apenba polongani haina masak nairaba cinematographer Irom Maipaki loinabi Ritana makhatana phongdokhi selgi tengbang pibagi tharamaduda MSFDS ke executive board member Oken Amakcham Film Forum Manipur Chairman Laimayum Sujakanta Wungka Thing Makang Romi Maiteng Singba masak naiba film gi miyoi singsu saruk yaki Rims Moki Awang Thangba Lampel Kunok Taba Lambi asi thingduna thamba yaroi hangdokadabani haina court na rai takra phauba Rims ki authority na barricade thachinduna leikai gi miyoi sing chatho sin tawbada ayat papan ba pibidagi khoisau naraba Lampel Kunok gi mara paibi sing horakuna barricade thugai kre thodo asiga marilena Lampel Kunok gi mara paibi secretary Karam Chawbana hai Rims Moki Awang da leiriba lambi asi matam sangna sayat nabadagi court na English 2013 September 5 da rai ama taduna
हाइरिबा लंबी असिदा चतो चसिन डोमेस्टिक वर्क्स अमदी रिलीजियस पर्पस न सिंगबा थबक थरम सिंगदा सिजिनबदा रिम्स अथॉरिटी ना अथिंगबा पीबा यारोय हाइना राय पीखी मसिगे मतुंग तरकपदा रिम्स के डायरेक्टर ए शांतगी मतमदा कोविड लाइचत न मरम ओइदुना हाइरिबा लंबी असिगी नोपक थंगबा गेट असि लोनसिनखी अदुगा लमफेल खुनौ लेकाइगी मियोय सिंगी चतो चसिन असि रिम्स मनुंग मोक लंबीदा मतम खरा ओइखी हंदकता मतम खरगी ममांगदा रिम्स के अनोबा डायरेक्टर जी सुनील कुमार शर्मा चार्ज हेक पुरकपदगी लमफेल खुनौ लेकाई की बाईपास रोड ओइना सिजनरीबा मोक लंबी असिदा चथौ चसिन तौबदा रिम्स के सिक्योरिटी ना चाओक सिंगदा मरम चादना वाहंग पाउंग चथाबा थिंगबा पीबा कया चथरकपदगी डिस्ट्रिक्ट जज इम्फाल वेस्ट के कोर्ट ता प्ली अमा मुक लेकाई की मियाम थांगतखी मदुदा सायसी फेब्रुआरी तांग 13 नौना ऑर्डर अमा थोक्तुना हाइरिबा लंबी असिदा चथौ चसिन तौबदा रिम्स अथॉरिटी ना अपन बामत पीबा यारोय हाइना राय ताखी कोर्ट ना पीखिबा राय फावो सिंगना रिम्स अथॉरिटी ना चथरकलिबा थौंग कयासी काहेनबा थौंगनी मखातना चौबैरांग अमा थोलक्त्रिङैदा लेंगाना मियेंग चंगबिदुना तुम कोइना चनबा याबा वरैछिन अमा पुबिरओ हाइना महाना मखाताना फोंदोखी कोना हांगो अभी यम तारगदि मिगी लंबी थोखम लैगदबनी मोइनि इस्रो मनुंग संगुरनु दैगा हांगो ना अयाबा पिरागा हांजबनेबा सिबावदा मोइना योकी दोलीसे सिना गाछल लंबी जिदि थोकबा यारे अयाबा All India Kung Fu Federation AIKFF की मियंग मखादा Kung Fu Association of Assam na sinduna saliba thasi kunmanga de kuntere phawba DTRP Indoor Stadium Ulubari Guwahati Assam da pangthokadoriba at National Kung Fu Championship 2024 da saru yarugudaba Manipur gi team ngase Imphal thadokre team adu Bir Tikendraji International Airport Imphal da pullaba matungda All India Kung Fu Federation gi working president Dr. Narendra Thoksomna lamthaduna Imphal thadokhi sanare amadi official sing lamthabadu da AIKFF की जनरल सेक्रेटरी डॉक्टर हुइड्रम रोमन भारतीय रेलवे माल गोदाम सामरिक संघ मणिपुर स्टेट पोरोमपाट की प्रेसिडेंट प्रवीण मैस्नाम वाइस प्रेसिडेंट मैस्नाम दोरेंद्रो सेक्रेटरी लोंगजम मंगलसना सुसरु याखी टीम मसिगी टीम मैनेजर ना एस राजेश्वर टीम कोच एम इबोतोंबी यावना ऑफिशियल मियोय मापन अमदी सानरो यांखै मरीना सरु यारी नुमी हुमनी जथगदबा मासुबा की मास इंटर स्कूल थांगता कंपटीशन 2024 साजेल अमसुंग थांगलोन खोंगचत चांगदमनबा ngasi खुमलंबा इंडोर स्टेडियम दा होदोक्रे होदोपगी थरमदुदा तखेलंबम फुलेन मैते डायरेक्टर यूथ अफेयर्स स्पोर्ट्स निंगथौजंग अजी कुमार प्रेसिडेंट की मास डॉक्टर कोंथौजंग इंद्र कुमार एसोसिएट प्रोफेसर जीपी वुमेन कॉलेज अमदी लाइसरम रोमेश सोशल एक्टिविस्ट नाथब मिथुंगलन थरमपु अमदी अखन मिथुंगलन ओइना सरू याखी कंगलै इंडिजिनियस मार्शल आर्ट्स एंड कल्चरल सोसाइटी की मास सिंधुना पांथोकलिबा कंपटीशन से मतंदा की मास के सेक्रेटरी जनरल आरके लेनिन्सना हाई लमदमस्ता मसे मकाय तरकलिबा अमदी अपुनबगी मसक काय तरकलिबा कयासी ngakthok chabang amnaba amadi punsin bang amnaba honabada mahiroi amagi asoba thodang lei haibadu uthoknabagi amadi apunbagi masadu puraknaba pandamda competition se pangtholakpani competition se chaya sigona sarona school kunthra romna saruk yanabagi pandam thamlambani adubo lamdamasa tholiba wathos na maram oiraga school tara nipan gi chorakna mahiroi chamri rom khaktamakna sajel amasung thalong khongsa changdamnaba sta saruk yari मिटै इरोल इएक लोइना सिलोन अपुन बल्लोब आसाम मिलांगी लंजी मखादा मिटै मयक तंबगी थरंगसी इमा एसआईजी बंसकांदी न सिंधुना हौदोक्रे थरंगी हौदोकपदा सेराम हेराजित न लुसिंग पुरेल मिलाल आई विनोद सिंहाना अमदी मैरा सुखतुना थरम हौदोकपिखी थरमदुदा प्रेसिडेंट लाइसराम प्रेमानंद सिग्यास ओइना सेराम हेराजी नोइबिखी थौरंगी वाहौदोक पिरदुना इंगुदम बिनोदना हाइखिबदा मिटै मयक तंबसी अखोइगी तमदबा याद्रबा इथौदांगनी अदुना असम सरकार कैबिनेट मणिपुरी लोनबो एसोसिएट ऑफिशियल लोन ओइना मसक खंबिरकपा लोयना मिटै मयकसु गवर्नमेंट स्कूल सिंगदा तंबा यारनी हाइना असम कैबिनेट वारेप लौखिबसी माइफाग्या सोबा माइ पाकपनी हाइखी सेराम हेराजी ना हाइखिबदा अखोइगी लोन अमसुंग मयक चखनबा होनबा हाइबसी इसा इसाग्या सोबा थौदांगनी असम सरकार लोन अमसुंग मयक मसक खंबिरकपसी अखोइ लाइबक फबनी अदुना अखोइ पुनमकना होनमिनसी मैतै मयगसिसु अखोइ पुन अंगम थाकता हाइनबा होनमिनसी हाइकी ngasi थरमदुदा इमा एसआईसी की प्रेसिडेंट प्रेमलता देवी रेनुबला देवी माइफाग सेक्रेटरी जनरल तंपांग मयुम सलाउद्दीन नसिंगबा सरुक याखी
महाराष्ट्र की डोंबिली इंडस्ट्रियल एरिया लेबा एम्बर केमिकल कंपनी मई चापई थोड़ता मियोनी सिरे निफुमंगाना साथीना सोक्रे मखोल यामना हौना पोखाइबगी मखोल किलोमीटर अहुंगी अरापदगी तानखी मैखु चाउना कारकपो उखि हाइरी कैबिनेट मिनिस्टर उदय सामत थोदो थोफम सतुना यंगसिंखी फायर फाइटिंग ना मई अदु मुथतनबा पुंग क्या संगना होनखी मिनिस्टर सामत ना हाइकिबदा MIDC डोंबिली गिदमक मतम सुपगिदमक सोल्यूशन फंगना बकन होनरी मई अदु अनकपद लेबा फैक्टरी सिंगदसु वाइदुना कन्न चालखी फैक्टरी सिंग थबक सुरिबा सिंमी सिंग मुसाफगदा मफमदा पुथोकी सोशल मीडिया यूजर अमना हाइकिबदा माकी युंगी ग्लासिंग काइकी डिजास्टर मैनेजमेंट सेल गी चिप यासिन तादवीना हाइकिबदा केमिकल फैक्टरी दा पोखाइकिबा दु नुंथिल पुंग अमगा मिनिट निफु अदवाइदनी बॉयलर अमा पोखाइरकपदगी मई अदु हौरकिबनी महाराष्ट्र डिप्यूटी चीफ मिनिस्टर देवेंद्र फडणवीस ना हाइकिबदा थदो थोफमदा थोलकपा ngamdaba मियोय निपान कनबा ngamkhre थाने कलेक्टर NDRF अमसुंग TDRF की टीम सिंगसु थदो थोफमदा जंगसिनख्रे हाइरी मालेम की ख्वाइदगी वांगबा चिंगदोल एवरेस्ट सुबनगी पुंग 13 मिनट 38 काबा ngamduna नेपाल की फुंजोल लमाना नुपी क्लाइंबर ओइना रेकॉर्ड थमख्रे मीटर लिस्टिंग निपान सनिपानी फुमापन वांगबा चिंगदोल असि मतोन योबदा नुमि क्यानि चंगबनी केम कया सादुना अहिंग नुंथिल द लेप्तना होनबनी सही 18 रोम सुरबी फुंजोल लमाना लिसिंग अनि कुनमाथोय दा लेकिबा रेकॉर्ड तगी पुंग 13 ngangkhatpa ngamki tourism department field office की चिप खिमलान गौतमना हाइकिबदा लमाना मे कुनिथोय दा बेस कैंप तगी 15 मिनट यांखै तारकपदा महाकी खोंजा हौखी अदुगा मे कुलुमदगी अयु 3 मिनट कुलुमदय तारकपदा थुंकी हौखिबदा एवरेस्ट पुंग 15 पंदा काबा ngamduna fastest ascent by a woman oikrabani mahake record do Hong Kong gi ADS sang yin hung na pung 15 ga minute yankhai da ka bangamdun thugai khibani ngasina punjol lamana pung 13 ga minute 38 da Everest singdol kaduna another record thongkre Nepali climber lakpa gelu serpana lisingani kulumdoi da pung 10 ga minute yankhai taruk da kaduna fastest ascent of Everest ki record thamle सानबगी पाउदा अपुनबा खोरिरोल मालेंगी लोप इम्फाल ने स्पॉन्सर तौरगा असम थांगता एसोसिएशन सिनलांग दो मिनिनी चुमना पांथोकदोबा फास्ट आरके मधुर जर्जित थांगता ट्रॉफी 2024 ngasi हौना कासार आसांगी बड़ा कॉम्प्लेक्स बिनाकांदी पार्ट 2 दा हौदोर क्रे ट्रॉफी असिदा डिस्ट्रिक्ट 9 थोगी सानरे चाम 13 देना सरुक यारी अयु पुंग 3 ताबदा लखीपुर खुमन दलैबा इबुदो थोंगनांगदगी सानरोय सिंगना सेंगलबा मैरा लौरबा तुंगदा निंगथेमसा सना याइमना मैरा दुबु थांगता सानाफमदा तरामना ओखी अयु पुंग 3 मखाय अद्वाइदा असम थांगता एसोसिएशन प्रेसिडेंट W बिनोय कुमार सिंहाना फिराल चिंखकी ट्रॉफी असि हदोपन नुमेसिदा तोंगान तोंगांबा कैटेगरी सिंगदा सानकी नुंथिल पुंगनी ताबदा गेस सिंगबु तराम नोपकी थरामा पांगथोकी थरामदुदा W बिनोय कुमार सिंहा प्रेसिडेंट असम थांगता एसोसिएशन ग्रैंड मास्टर हुइड्रोम प्रेम कुमार सिंहा प्रेसिडेंट वर्ल्ड थांगता फेडरेशन डॉक्टर हमोम नबा एक्स चेयरमैन कोसेम मणिपुर अमसुंग डॉक्टर केएस गोपाल कृष्ण सिंहा असिस्टेंट प्रोफेसर डिपार्टमेंट ऑफ मैकेनिकल इंजीनियरिंग मणिपुर टेक्निकल यूनिवर्सिटी मैफागी प्रेसिडेंट थांगजम ब्रोजेन असम सेपाक ताक्रो सिलेक्शन बोर्ड की चेयरमैन आरके सनाहल अमदी निंगथेमसा ओंबी सना सिजना मथंग सिदा मिफम अपु अथय मिथुंग अमसुंग इकाई खुना मिथुंग सिंग डाइस द फंकी थरामदुदा लखीपुर थांगता एकेडमी सानरोय सिंगना थांगता की डेमो कयासु उतकी डाइस द लेंगसिन बिखिबे मिथुंग सिंग थांगता की मरमदा मसा मसा योबो अफम सिंग थमनकी अपुनबा स्पोर्टिंग एसोसिएशन ASA नंबोन सिनुना फैजिंग अवंग यूथ क्लब PAYC प्लेग्राउंड सरिबा थर्ड ASA ट्रॉफी 2024 की ngasi sanakibा क्वार्टर फाइनल मैच अनिगी अहानबा ग्राउंड दा ASA नंबोल B अमदी वांगोय FC अनि sanakibada टीम अनिबना पीबा मतमदा पांजल अहुम अहुम जनदुना थोइनबा ngamdabadagi पेनाल्टी काउनबदा ASA नंबोल B ना वांगोय FC बु पांजल तरुक मंगादा थोइख्रे मैच असि अपीबा मतमदा संगिबा पांजन सिंगदु ASA नंबोल B ना जर्सी नंबर 4 कैंसन ना मैच के मिनट 13 जर्सी नंबर 10 बोरिस ना मिनट 9 अमदी जर्सी नंबर 6 फाल्गुनी ना मिनट 50 गा हापा मिनट अनिदा संखिबनी वांगोय FC के पांजन सिंगदु जर्सी नंबर 4 थॉमस ना मिनट 13 जर्सी नंबर 10 थोइना मिनट 19 अमदी जर्सी नंबर 29 बिपिन ना मिनट 19 दे चपदा संखि ngasi ani suba ground के मैच ना ASA नंबर A ना कोंथौजंग FC बु पंजल मरी अमदा थोइखी ASA नंबर A के पंजन सिंगदु जर्सी नंबर 12 न्यूटन ना मैच के मिनट 13 कुंतरे अमदी कुंथानी थोइ जर्सी नंबर 9 दना ना मिनट निफुगा हापा मिनट अमदा संखि कोंथौजंग FC के पंजल अमदुना जर्सी नंबर 5 टोंपोक चाउ ना मिनट निफुगा हापा मिनट अनिदा संखिबनी
ngasi nuntil punga matamda district kang association jiribam na sinu jiribangi babu parada laiba lamlan community hall kam kang sangda tim marina saruk yaduna taramathoi suba asangbam lakhiton devi memorial fix kang tournament 2024 hongna bi matungina dibong gp gi pradhan rk nobin sunana cbs oyuna hogdokre ngasi hodopaya hanba match ta saycb na lec bu panjal nipan manga da maithiba pikhi hayeng nuntil punga matamda isel club ka SAYC ega sanagani ngasi hodopagi taramatuda dibong GP gi pradhan RK Nobinsuna District Kang Association Jiribangi President Enjoy Chandra Singha amadi Donor Asangbam Biren Singha All Jiribangi President M Prajakanta Singha na mathangsina Chief Guest President Donor amadi Guest Honor na saruyaki ngasi gi hodopagi sanabada SAYC B amadi LEC na sanaki SAYC B na toss ngamduna side khanki aduga LEC na kang kapa huduna kang sanaba hoki apiba matamda SAYC B na LEC ebu panjal nipa mga da maithiba piki Saliba thasi tang tara teretagi All Jiribam Sports Association asana sinduna Jiribam High Secondary School gi sanabungda tim kuni thoina saruk yadun sanariba First Mazarun Bibi Memorial Senior Futsal Football Tournament 2024 gi ngasi sanakiba ahanba match ta UPC na KYC bu goal taruk amada maithiba piki ani suba match ta Sinlon Bina FCK New Alipurbo goal mapan sino thoiki ngasi gi match ngasi Aziz Haider Prem Kumar amadi Gerson na conduct tauki Ningsing Bayai tournament asi Jiribangi MLA oriba Muhammad Asabuddin amadi mahaki masimanaw singna makhoi gi lekhidrabi mama Majarun Bibi gi mamingda kachaba football tournament ni Hozerabada maro pamu kahna pijari Lamdamasta Ladiba Purubasigi Maroba Lifeham Lansing Ningtina Ngak Sendun Tambiyo Haina MP Lesemba Sana Zawbana Lenga ta apel tarakli Akan banong lainung sina so alaba imong singda Lions Club na GCI Sitsing Yan Tokre Laikhidraba cinematographer Irom Maipaki imong da lupalak mari lising amachani kusina kre Loina Maharashtra da chemical company ama mai chakpagi tholokta miyoni shire ni phumanga romna sathina sokre Ngasi di PAODAM pijaba matanga solution jare miyeng tabiri basingbu krumjari